MHA na Leingakta helicopter ani Tharakle. Moreda Kuki militant sing na state force sing the left na landarak tuna security personnel sing the misi mina yarok libasigi yang laga. State Leingaki Home Department na Home Ministry da khangan ki ba matungin na state force ki matiang pangna na ba helicopter ani thaurang tawduna thamkhre. Imphal dagi kilometer chamaga tararom lap na Indo Myanmar ngam khaida leiriba More town da station tawduna leiriba state force sing gi mathakta Kuki militant sing na left na landarak pa sina maram moidaga laikha gi lambi da tengnopal lansin duna ahenba force sing changsin bangam dana leire masina maram moidaga More da leiriba state force sing asige matiang pangna bagi damak helicopter thaurang tawbina ba Manipur Leingakki Commissioner Home T Ranjit na Home Ministry gi additional secretary da ayiba cherol thaduna haijakibane cherol adu da hai Imphal dagi More fawba da pot puthok pusin tawna ba helicopter sisinari ba se ministry gi ayaba yaudana adumak makhata na sisinana bage oithokpa leitre masigi su mathakta awang nongpok lamda masigi sel thumgi phibam su natai sadaba maramna helicopter sing waiba da khudong sadaba kaya su mayokna re maram asina state asigi law and order gi phibam yangbiraga amade More da leiriba personnel sing asigi hidak langthak sangdaba yadraba polam sing amade asok apan yawrakpada puthok pusin tawna bagi tangai fadana helicopter Imphal da station tawduna numit tare nigi oina thambina ba haijakhibane serol asi thakraba matung ngarang numidang pung mapan lom tarakba duaida Indian Air Force ki Advanced Light Helicopter ALH ani Imphal Airport thunglakibane